Kukilal hoba singna Bisnupur district ki manung chanalaiba naran sainada attack sathaduna misimina kya thogan ki badu yaningdaba phongdoktuna Khwairamband Ima Keithels mari sintha leptuna khongjang changsen kre ngasi ayo pung nipan rom tabadwaida TOMTV ki team amana koina satuna yangsilubada Khwairamband Keithels mari ki ayamba potfam amata hangnakide adubu laison tinchon gi oiba polam sing yuanba potfam de khara hangnaki Thangal amadi Pauna Keithels gi oina pharmacy natana atei dukan amata thong hangnakide nahan makhai ga yengnabada Keithels mari asida mi tinbagi chang aduki matik nyamki Khwairamband Keithels ki akoibada leiba Nagamapal Wahengbam Laikai amasung Uripokta leiba dukan amadi Keithels pumnamak thong lonaki sintha leptuna khongjang changsin kibaduga mari lainana Huirem Binodini Kaubi Keithels fambi amana hai Lengang irang ngasi lefalagani amade tangdu laitaba hanjil halagani haina hanjin hairabasu ngasi fauba kukilal hoba singna landarak leptri loising loya da lairiba iraicha singgi awaba yengduna leiba ngamlaktre Khwairamband Keithels gi Ima Keithels sing nungaina Keithels kaduna pot yolaga leiba nate irang asida angamba mateng pangduna laklibani amade miyamna changsiliba khongjang singda saruk yaduna su lakli Mesor Thongnauzamda Assam Rifles na legal notice tharakpagi mayokta so Keithels gi Ima Keithels singna wakan mifam phamkiba laikre lamdamasige awabada Khwairamband Ima Keithels gi Ima singna su saru yari haibadu utba oina ngasi sintha lepagi khongjang changsen bani lengang na athubada tangdu laitaba purangnaba amuk hanna assembly session kauduna irang asigi waroisin purangnaba waref lobiu hainasu mahangna makha tana phongdoraki Luji loya da laiba icha isu ichilinau punamaki awaba ase aikoi khangba ngamjadre pungning ase onthokna nungai taba phaujare Ima event sing ase aikoi nungai na po yonduna nungai na phamduna Khwairamband Keithels asida laiba natte akoi ju angamba mateng punamaki pangjari bani aduna ngasi numil asida aikoi na sintha lepchariba ase Manipur laingakna asingma thawong ase thohan biraganu shanti poraknaba warep lobiro assembly athuba matamda amuk hanna phambiraga karino wari watai sanaraga yanaba mawongda shanti porakpa ase Ima singna pamjai Haukiba August ki tang 18 ki ayok pung 3 makhairom tapadwaidagi Kukilal hoba singna lepa leitana fubala naran seina amadi thamna pokpida satharakiba attackta misimina kya yauriba sida awaba phongdokpa amadi awaba kya mayong nariba sida awaba saruk yabo oina ngasi Khwairamband Ima Keithels marida sintha leptuna khongjang changsili laison tinsonga mari lainaba pochai yonba potfam natana atei potfam amata phamnakide Pauna amadi Thanga bazar gi oina pharmacy natana atei dukan amata thong hangnakide hanaga yengnabada mitin bagi changso aduki mating nemki hiramasigi matangda video journalist B Anand Sharma ga loinana paudam jaribi Lakshmi Kongkham Times of Manipur Khwairamband Ima Keithels